Bishnupur Districtki DC Amadi Administrationna Buffer Zone Thugaiduna Torbungi Meitei IDP Mayumda Hanjilhankhibasi Asoiba Khongthangni Kuki Zo Council Bishnupur Districtki DC Amadi Administration ki Kangbuna Buffer Zone Thugaiduna Torbungi Meitei IDP Sing Mayumda Hanjilhankhibasi Asoiba Amadi irresponsible oiba Khongthangni haina Kuki Zo Council ki Cherol amana haire Cherol aduna makha taraduna hai ngarang numidang buffer zone oiriba Torbungi area da thokiba thodok amadi makha tana thorokpa thodok singi thodang district administration na lawgadavane Manipur da thogliba conflict asigi haurakfam oiriba mafam aduda Bishnupur district ki DC na flag oiduna IDP singbu Mayumda Hanjilhankhibasi irang amuhanna thoknaba barton tawbane Torbung mamang laikai da leiriba IDP singi manakta Kokomi gi mihut sing chatuna unaraba matung public meeting sathakiba sing aduna maram oiraga ngarang numidang nongmai kapagi thodok adu thokiba oiba yai Kuki Zo singnadi makha tana ikheng tanadanaba buffer zone gi arrangement ngakna chatle adubu administrative ki Meitei dagidi buffer zone thugairakpana Kuki Zo community singda tension wangkhadalle Christmas season asida Kuki Zo miyam tangdu leitana ba honnaringaida administrative na lakholagliba khongthang asi yaningde haikhe chairak pifam thoe Rameswar haujik paliba governor in council gi laingak asina yamna kanna Manipur da thogliba irang asi loisinduna ing tapa purakna ba honnaringai kangluk phudingmaki MLA lusingba sing unaduna ing tapa hanjinna ba thabak thauram kaya paikhatuna matam kuina sahi ani makhairom relief camp da sangjafam lawduna lakleva Torbunglom gi IDP singna masa masa gi yumda hek hanjinbaga amuhanna ngarang Kuki singna nongmai amadi bom kapsilakpa condemn tawwi amadi sairak pifam thoi haina Kaksing AC gi MLA Rameswar na haikhre